Karigumba aikoina yamna sathiba mahu yamna kanba lin amabu taraini hekta hatpa ngamba deadliest snake hunter ama ningsinglakpa matamda mongoose natragana eagle hariba jiba makhal ani asi hekta ningsinglai adubu yamna marep wangba hek yengmada pongning sumhatpa model amagi role su lawriba aduga cold blooded assassin amagi role su lawriba secretary bird hariba uchek asisu yamna smart oiba snake hunter amani Secretary Bird asi Africa da phangba 1.3 meter wangba achawba makhalgi uchek amani makhoigi masa asi eagle amagumna uba phangi aduga makhoigi makhong asina crane amagumna yamna sangna pali makhoi asi matam ayambada malemgi leimaida leiba terrestrial bird amani hariba uchek asina makhoigi makhong khaktang sijinaraga yamna mahu kanba highly venomous oiba linchingbu hatpa ngamba amata ngairaba uchek makhal amani Nongthakta wangna paiba ngamba eagle singa manadana secretary bird asidi makhongna chali makhoigi asangba steel gumlaba makhong sing asina makhoiba nongmada kilometer 30 fawwa yauna khudong thiningai oiraba highly venomous oiba linching asibu thiba ngamhali amasung makhoina masibu phangba matamda makhoigi makhongna kawba howe sumna tangi makhoigi makhongna amurutang kawba single kick tawba matamda 195 newton gi force safu piba ngame masigi matengna makhoina cobra amagi makoki saru skull adu thugaiba natragana mayang lengi saru spine adu khudakta thudekpa ngamhali masi pangthokpa matamda kayamna thuge haiba tarabadi supna tangi millisecond 15 dani madu miyoibagi mitna kuppa natragana lin amana strike tawbagi speed tagi hena yangi matang asida hena interesting waribo wafamdi makhoigi makhongsing asi asuk yamna mapangan kalli madudi makhoina masagi hakchangi arumba dudagi saruk manga hena safu kana kawba matamda makhoigi saru tang amata sokhandana safu kana kawba ngame matang asida leiriba makhoigi secret oiba wafam asi makhoigi makhongda safu kana kawba yanaba yamna special oina semduna masana yawjaraklaba locking joint ama makhoigi makhonggi khuusingda yauri adubu panbe yariba wafamdi makhoina hingnabagidamagta yamna sathiraba highly venomous oiraba linsing asiga survive tawba ngamnaba lanthengnaba natte makhoina pub adders black mamba amadi spitting cobra hariba highly venomous oiraba linsing asifaw yauna han tawi maramdi makhoigi hakchangda apikpa venomgi amountbo immune tawduna ngakthokpa ngame amasung makhoi asi lingi maya phengsingdagi ngakthokpada yamna heisingi smart oi uchek ayambana linsinga thengnadanaba hotnai adubu secretary bird ti linbu hatuna makhoigi machinjak oi